Malem gi chatna kanglon thugaiduna Kuki khutlai paiba Singna Manipur gi Meechamda Laandarakliba Asida India gi Khut Yaorabra Haibasi yamna Chingnaningai haina Thawai Mirel gi Co-Convenor P Sanahanbi na phongdorakli Major khulda laiba Manipur Press Club ke thangjing hall da pangthokpa pau gi mipam amada wafa masi phongdoklina mahakna makha tana hai Kuki narco terrorist Singna drone dagi bomgi landa ama chatharakliba amade asan ba makhagi rocket sizinaduna Manipuri yelhomi meeyam da chatharakliba tamthiraba hingsagi thawong asida USA amasung China gi khut yaoramgani haijinduna Manipur meeyam da chamamnaba phawhale Kuki Singna drone bombing attack chathaduna meecham meeyam halaba phawbat engak asina makhoi mathakta action nakhotpagi mahut drone jammer thadokani hairiba asi laibaktibani Manipur da misi mina kaya thuklawa phawba center da tungina leishiliba asina Manipur thugainaba honabada India gi khut yaobagi chingnaba lei luraba tanfam asidadi Manipur gi yelhobi pumnamak amatto oina punsinduna apunbagi oiba freedom ama nominabagi tangai fadaba lei hainasu mahang makha takhe India के citizen अमो ओइरुबा अखोइना मालेम की थाकता मयक लारबा महै यामलबा खुदोन पीखिबगी अदुगुंबा थौचिंग थौरांगला हाइबगी चिंगनबो खोइदे नुंगाइतबो लई मरमदे मणिपुर की प्रजा सिंगबु सही हेलगा भावबदा सेंट्रल गवर्नमेंट ना इंडिया गवर्नमेंट ना मणिपुर प्रजा सिंगबु लमलक्ता लैबा लंजा क्वाकी मचिनजा ओननबो हुंतोक्तुना थंबा थौचिंग थौरांग असे खोइ अदुकी मतिक पेंदे मरमदुना लुरबा तंगक असिदा मणिपुर दे लैबा खोइ खुदिंगमकना पॉलिटिकल पार्टी खुदिंगमकना अमदि मिचम प्रजा खुदिंगमक सिविल सोसाइटी खुदिंगमना अमता ओइना पुंदुना अखोइ इमालेबा कन्ननबगी अमदि फुरुप असिबु कन्ननबगी खोंफम मदु अमतो ओइना लेमिनरसे हाइबा वाफमसि थवाइ मेरगी माइकैदि लेबा मयामदि कोकनोन थमजरी।